Nangthi nong mangba weather duda hogat pasu sathi na tallabani nupido adubo maugi singda challabini mathau thogai kaya mapang daba yadabana lengduna leiramlani leisi henbi pung mari makai khare helakpaga hogatli marshana yawolakpada nupiduna masa lengbaga mapa chanaramduna taphai mamito hainingdana panglaktuna ihangali ngaktumko Yambong, imungi thabay kang lushin bakay daw bada tingkini laido kat baso yambong tumbi horo. Habima, kay haige, marsha nupi magi saktam do mun na yung lai luthana. Mit yung duda mapuroy ba oira baso kaziktik haudak jaki. Yahurak pagi saktam se. Nahan makay ka manada asuk ning thiri si kay gino. Nupi do pa kumpidi. Marsha nupi mabu manakta nakna chingsinduna. Ay ginikang laso, kundo paring na. Miyam na sakhiyoy inakta thamlabaso, nanggi saktamse. Yambong na shing na mikup kuding kalakjay. Yahurak pagi may tongse. Ihan hana, ay nahana ujaba pangbasina wakalse. Taying ba, nungay ba mapahawagum dawali. Karimisum laywano, nang napayrise. Nupido, Nupa mangonda tathag yung lai. Martian so, nupi maga michana na bohot ni. Ikay tigan binataw so. Tamoy itakhaw na ba, machaka mo ihali. Momo no kiba sungam lude. Mamaydo, ikay na koy laylay do na kangi. Martian nupi magi mamaydo pado na. Kay gino ba, luhong ba sutani helabani. Nang nasum ikay rilay sibo kay gino. Ay sibo mitop laba. Natte ba, aduiso ayradi marilori. Yambo, thenkraniye, ay kumage. Imasi hoy hogatringaida, thabam talushilukige. Marsan su nupido ikay de kangbana, handak di tap na thadorakli. Chalo, hogala. Ay so hogalage. Tanja chari kanna, nupido so, pamungdagi kumthakri. Kangkanto na kanakanda pun sinduna, masamana simzili. Nupado na sumyeng silakpaduda, ikay ba na daw pamchapam sukhangda. Washroom changdo na, masasing dukluraga, skincare daw pamthokpado hana dawi. Pangsoy da susoyri, hatu thong hangdo na kumthakri. Martian so, kirom nokdo na solhawi. Irang de hobada ngairi. Ikay tigan kiba sina, ay nupi sina ba? Asi haydo na, nakalomda mok onthokdo na, tumthana bohot nay. Ado ngamhandre, nupido ki saktamdo, mitmangda dumak udo na layri. Martian tumthaba yararoy kangbana, hogalakli. Washroom da hana changdo na, masado shengdo i. Thoglaglaga, body lotion do hana tayraga, maso, skincare hana tawi. Laysihen bidagi manabo henbani, mamay mamitlunan bapamjabadi. Monda amani, kuday hangamapan dumaga, kumtharakli. Sinthaso, loya na haibi inbiga onduna, nganda na hogatlaga, imungi thawain khangdo, lo shilami potni. Layshihen bina. Ichan, ay tawrake ataydi. Isangam dadana, yahaw kra thengdokre ngasidi. Yarani ay nama, haksangam dradi aduk patharaga sulay biyabaduda. Yarida, ay idum tawgi. Imasi hoydi hogat kidriba natra. Hogat kidriba ni. Ataydi, ay naloy ri. Layduk si kakat biro. Oh, hoy. Laysihen biso, machanupi na thabing khang delushin biram labanina, mathakta handuna kakhalaglaga, laigi oiba pirol do hongdokto na, amuk praprap kumlai. Mityeng duna koitan hekta na duna yengi, ipong supong le matawdo, auba ni ikay jaro matagom, sinthana. Hanggang mapanduga, luhong nungan ba da shilhaw da bagi haujig da selero yambong? Kay na toro? Nang tawdo dum to. Aham. Kanaw nungay tradine, tulsi hapagating gusto. Yambong, karinoy, nang ngamane, ay tapan na ragalay boy tawradana. Ikay kangday kang koli komedi. Hindu dare, nang loy ni hekshilo ne. Martian machando ngang na bakana de kando na, mataklom da karakli. Nupito na mangang punshibi ipaga, surja di ibaga kurumbado yeng luge, photo sunam luge kando na. Sinthaso, nokpet tawna,
ꯃꯕꯨꯡꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧꯗꯨ ꯌꯦꯡꯍꯧꯏ꯫ ꯃꯥꯗꯤ ꯄꯥꯝꯂꯤꯕꯅꯤ ꯃꯕꯨꯡ ꯃꯅꯝꯃꯅ ꯅꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯗꯣ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯁꯦꯝꯕꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯣꯟꯅꯗꯨꯅ ꯏꯃꯨꯡꯗꯨꯒꯤꯗꯃꯛ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤ꯫ ꯍꯨꯔꯥꯟꯗꯨꯅ ꯀꯥꯞꯈ꯭ꯔꯦ ꯐꯣꯇꯣꯁꯨ ꯅꯨꯄꯥꯗꯨꯅ ꯌꯦꯡꯂꯤꯈꯩ ꯄꯦꯅꯥꯏꯗꯕꯤ ꯎꯔꯤꯈꯩ ꯅꯨꯡꯁꯤꯍꯟꯕ ꯁꯛꯇꯝꯗꯣ ꯃꯥꯒꯤꯅꯤꯀꯣ ꯃꯥꯇꯒꯤ꯫ ꯃꯁꯤꯗ ꯈꯜꯂꯛꯄꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯣ ꯇꯥꯟꯊꯥꯏ ꯅꯥꯏꯅ ꯍꯨꯜꯂꯛꯂꯤ꯫ ꯆꯣꯡꯂꯛꯄ ꯅꯨꯡꯁꯤ ꯃꯤꯍꯨꯜꯗꯣ ꯅꯅꯤꯡꯇꯝꯂꯣ ꯍꯥꯏꯔꯤꯒꯨꯝ ꯌꯦꯡꯉꯤ ꯁꯛꯇꯝꯗꯣ ꯄꯦꯟꯕ ꯀꯧꯕꯁꯨ ꯂꯩꯔꯨꯗ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯦꯔꯣꯂꯤꯟꯗꯣ ꯊꯣꯏꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯂꯥꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯐꯤ ꯈꯔ ꯁꯨꯃꯥꯡꯗꯨꯗ ꯄꯨꯊꯣꯛꯂꯒ ꯁꯨꯔꯝꯕꯅꯤ꯫ ꯃꯥꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯦꯔꯣꯂꯤꯟꯕꯨ ꯃꯔꯨꯞꯀꯨꯝ ꯉꯥꯛꯄꯤꯈ꯭ꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯣꯏꯅꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯄꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕꯒꯤ ꯊꯣꯡꯗꯨꯁꯨ ꯉꯥꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯉꯟꯕꯗꯨꯗ ꯀꯦꯔꯣꯂꯤꯟꯅ ꯃꯐꯤ ꯅꯥꯟꯅ ꯆꯪꯂꯛꯄꯗꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯅꯣ ꯈꯟꯅ ꯈꯟꯅ ꯕꯥꯔꯇꯤꯟꯗꯨꯗ ꯃꯈꯨꯠꯇꯨ ꯂꯨꯞꯆꯤꯟꯗꯨꯅ ꯍꯝꯗꯣꯛꯏ꯫ ꯀꯦꯔꯣꯂꯤꯟ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯄꯨꯝꯂꯪ ꯂꯪꯈꯩ ꯀꯦꯊꯗꯅ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯀꯩꯁꯨ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯅꯥꯛꯇ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯜꯂꯁꯨ ꯉꯟꯅ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯁꯣꯐꯥꯁꯤꯗ ꯐꯝꯁꯦ꯫ ꯀꯦꯔꯣꯂꯤꯟꯁꯨ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯊꯅꯝꯂꯒ ꯏꯀꯣꯏ ꯀꯣꯏꯗ ꯀꯥꯈꯠꯂꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯐꯝꯊꯔꯕꯗ ꯃꯥꯁꯨ ꯐꯝꯊꯩ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯀꯩ ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯔꯒꯦ? ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯍꯧꯗ꯭ꯔꯁꯨ ꯑꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ? ꯀꯣꯏꯗꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯂꯩꯁꯤꯍꯦꯟꯕꯤꯗꯣ? ꯂꯩꯁꯤꯍꯦꯟꯕꯤ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯍꯦꯟꯕꯤꯗꯤ ꯀꯦꯔꯣꯂꯤꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯄꯜꯂꯛꯄꯁꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯏ꯫ ꯆꯝꯅ ꯈꯟꯗꯣꯛꯂꯒꯦ ꯈꯜꯂꯕꯁꯨ ꯉꯁꯤ ꯐꯥꯎꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯀꯦꯔꯣꯂꯤꯟꯅ ꯇꯧꯔꯛꯄ ꯌꯥꯎꯗ꯭ꯔꯤꯕꯅ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯀꯦꯔꯣꯂꯤꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡꯗꯨꯅ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯃꯃꯥꯡꯅ ꯃꯃꯥꯡ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯣꯏꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯀꯩꯁꯨ ꯐꯠꯇꯅ ꯈꯟꯗꯦ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯑꯐ ꯐꯠꯇ ꯈꯪꯕ ꯃꯇꯝꯁꯨ ꯅꯠꯈꯤꯗꯦ꯫ ꯑꯗꯣ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯕꯨ ꯀꯩꯅꯣꯕ? ꯀꯦꯔꯣꯂꯤꯟ ꯍꯟꯗꯛꯇꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯀꯥ ꯍꯦꯟꯅ ꯇꯧꯔꯨꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ, ꯃꯥꯔꯁꯟꯗꯣ? ꯍꯥꯟꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯊꯣꯛ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗ ꯑꯩꯁꯨ ꯈꯪꯂꯛꯄꯅꯤ꯫ ꯍꯥꯟꯅ ꯂꯟꯆꯦꯟꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯁꯨ ꯃꯔꯤ ꯂꯩꯅꯔꯝꯃꯦ ꯍꯥꯏ ꯂꯩꯁꯤꯍꯦꯟꯕꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ꯫ ꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯑꯣꯐꯤꯁꯇ ꯀꯌꯥ ꯑꯃ ꯅꯨꯄꯤꯗꯨꯒ ꯎꯅꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯇꯧꯋꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯂꯥꯛꯑꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯄꯥꯏꯈꯣꯝꯕ ꯂꯣꯌꯥ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯃꯥꯔꯁꯟꯒ ꯂꯨꯅ ꯄꯨꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯈꯨꯗꯤꯡꯗ ꯐꯔꯅꯤꯆꯔ, ꯖꯨꯋꯦꯂꯔꯤ, ꯁ꯭ꯀꯨꯜ, ꯁ꯭ꯇꯣꯔ, ꯀꯣꯐꯤ ꯁꯣꯞ, ꯀꯦꯐꯦ, ꯂꯥꯏꯕ꯭ꯔꯦꯔꯤ, ꯑꯣꯜ ꯑꯦꯖ ꯍꯣꯝ, ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ, ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯁꯤꯒꯤ ꯃꯤꯡꯗ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯥꯔꯁꯟꯅ ꯇꯧꯏ꯫ ꯃꯥꯔꯁꯟ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯅ ꯎꯠ ꯆꯥꯏꯕ, ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯈꯛꯇꯃꯛ ꯈꯟꯕ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯕꯨꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯅ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯞꯅꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯊꯣꯛꯄ ꯌꯥꯅꯕ ꯌꯨꯝꯗꯨꯗ ꯊꯝꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯀꯦꯔꯣꯂꯤꯟꯅ ꯍꯥꯏꯔꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ꯫ ꯀꯔꯝꯅꯁꯨ ꯊꯥꯖꯒꯅꯤ? ꯃꯃꯥꯡꯗꯒꯤ ꯊꯥꯖꯕ ꯌꯥꯕ ꯃꯔꯨꯞꯁꯨ ꯑꯣꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯨꯅꯁꯨ ꯃꯤꯄꯥꯏꯕꯗꯤ ꯄꯣꯛꯇꯕ ꯉꯝꯗꯦ꯫ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯁꯥꯔꯒ ꯆꯤꯟꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯋꯥꯔꯤꯗ ꯀꯥ ꯍꯦꯟꯅ ꯌꯥꯎꯁꯤꯟꯕ ꯊꯤꯖꯤꯟꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯊꯕꯛ ꯅꯠꯇꯦꯗ ꯀꯦꯔꯣꯂꯤꯟ, ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯅꯪꯅ ꯍꯥꯟꯅꯗꯩꯁꯨ ꯈꯪꯂꯤꯗꯨꯅꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯏꯆꯝ ꯆꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯝ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯒ ꯃꯥꯅꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯣꯏ꯫ ꯃꯤꯠꯅ ꯎꯕ ꯈꯔ ꯈꯛꯇꯨꯅ ꯃꯤ ꯑꯃꯒꯤ ꯅꯨꯡꯒꯤ ꯂꯝꯆꯠ ꯍꯦꯛꯇꯃꯛ ꯂꯦꯞꯊꯣꯛꯄꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏꯕꯨ ꯀꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯅ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯤꯠꯅ ꯈꯣꯡꯅ ꯎꯗ꯭ꯔꯤꯐꯥꯎ ꯀꯅꯥꯁꯨ ꯊꯥꯖꯅꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯐꯅꯕ ꯁꯤꯟꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯩꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯏꯃꯨꯡꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤꯅ ꯌꯥꯝꯂꯞꯄ ꯂꯩꯔꯤꯕ ꯃꯇꯝꯅꯤꯗ꯫ ꯀꯦꯔꯣꯂꯤꯟꯗꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯊꯣꯔꯛꯄꯗ ꯈꯖꯤꯛꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤꯗꯨꯗꯤ ꯇꯥꯍꯜꯂꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯗ ꯁꯨꯝ ꯄꯥꯈꯠꯇꯅ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯌꯥꯎꯅ ꯈꯔ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯎꯕꯗ ꯍꯦꯛꯇ ꯅꯣꯛꯁꯤꯟ ꯇꯧꯁꯤꯟꯕ ꯅꯨꯄꯥꯒꯤ ꯃꯁꯤꯡꯁꯨ ꯏꯁꯤꯡ ꯏꯆꯥꯎꯗꯧꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯊꯣꯏꯍꯦꯟꯕꯤꯗꯣ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯀꯦꯔꯣꯂꯤꯟꯒꯤ ꯃꯈꯣꯟꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯌꯦꯃꯧꯅꯕꯒꯨꯝ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯀꯦꯔꯣꯂꯤꯟ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯆꯥ ꯁꯦꯝꯂꯒꯦ꯫ ꯀꯦꯔꯣꯂꯤꯟꯗꯣ ꯊꯣꯏꯍꯦꯟꯕꯤꯅ ꯃꯥꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯃꯁꯥꯅ ꯈꯪꯖꯔ ꯃꯥꯜꯂꯦ꯫ ꯍꯧꯒꯠꯇꯨꯅ ꯌꯥꯔꯅꯤꯌꯦ, ꯁꯦꯝꯃꯨꯔꯅꯣ, ꯑꯩꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯁꯨ ꯍꯥꯏꯗꯣꯛꯇꯧꯕ ꯂꯩꯔꯤꯌꯦ꯫ ꯀꯣꯟꯅ ꯆꯅꯨ ꯂꯩꯁꯤꯍꯦꯟꯕꯤ ꯌꯥꯎꯔꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯆꯥ ꯐꯥꯎꯗꯤ ꯊꯛꯑꯒ ꯆꯠꯂꯨꯗꯅ꯫ ꯉꯁꯤꯅ ꯂꯣꯏꯕꯁꯨ ꯅꯠꯇꯕꯁꯤꯗ ꯀꯣꯟꯅ ꯊꯛꯃꯤꯟꯅꯔꯁꯤ꯫ ꯊꯣꯛꯈꯤꯒꯦꯀꯣ? ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯐꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯗꯕ ꯂꯩꯔꯒꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯒꯦꯠ ꯐꯥꯎꯕꯗꯤ ꯀꯦꯔꯣꯂꯤꯟꯕꯨ ꯊꯤꯟꯗꯣꯛꯏ꯫ ꯀꯦꯔꯣꯂꯤꯟꯁꯨ ꯃꯥꯒꯤ ꯕꯦꯁꯄꯥꯗꯨꯗ ꯀꯥꯈꯠꯄꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯗꯥꯏꯗ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣ, ꯅꯣꯡꯃ ꯑꯃꯨꯛ ꯄꯨꯜꯂꯞ ꯄꯨꯜꯂꯁꯤ, ꯕꯥꯏ꯫ ꯕꯥꯏ꯫ ꯀꯦꯔꯣꯂꯤꯟꯅ ꯒꯥꯔꯤ ꯊꯧꯈꯤꯕꯒ ꯊꯣꯏꯍꯦꯟꯕꯤꯗꯣ ꯁꯥꯎꯔꯪ ꯃꯥꯂꯪ ꯇꯧꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯅꯪꯗ ꯑꯁ꯭ꯋꯥꯏꯗ ꯌꯨꯡꯁꯜꯂꯒ ꯁꯤꯔꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤꯅꯦ ꯍꯔꯥꯎꯕꯅ ꯁꯤꯗꯧꯕꯅꯦ ꯑꯩ꯫ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯁꯤꯅ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎ ꯑꯃꯠꯇ ꯄꯨꯔꯒ ꯂꯥꯛꯑꯣꯏꯕ, ꯇꯤꯟꯅꯕꯗ ꯀꯥꯟꯅꯗꯕꯤ ꯃꯊꯥ ꯍꯥꯞꯄꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏ ꯇꯧꯔꯗꯅ ꯃꯤꯅ ꯄꯨꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯃꯥꯏꯁꯦ ꯈꯤꯇ ꯏꯀꯥꯏꯒꯦꯁꯨ ꯂꯩꯇꯦ꯫ ꯃꯥꯁꯦ ꯍꯩꯅꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯊꯤꯗꯣꯛꯇꯅ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯛꯄ ꯊꯕꯛ ꯇꯧꯔꯛꯑꯣꯕ, ꯁꯛꯇꯥꯁꯦ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯦꯠꯇꯣ ꯉꯥꯁꯤꯜꯂꯝꯗꯨꯅ ꯆꯪꯂꯛꯂꯒ ꯁꯨꯔꯝꯕ ꯐꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ꯫ ꯂꯟꯆꯦꯟꯕꯤꯁꯨ ꯉꯁꯤꯗꯤ ꯑꯌꯨꯛꯇꯨꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯇꯤ ꯍꯔꯥꯎꯖꯩ꯫ ꯃꯁꯥꯗꯣ ꯂꯟꯆꯦꯟꯕꯤꯅ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯥ ꯀꯣꯝꯃꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯁꯥꯗꯣ ꯈꯤꯇ ꯑꯣꯏꯁꯨ ꯈꯤꯡꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯆꯤꯡꯖꯕꯗꯣ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯅꯠꯇꯦ, ꯃꯥꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯅꯤ꯫ ꯗꯗꯥ, ꯍꯥꯎꯅꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯒꯤꯁꯨ ꯆꯥꯅꯤꯡꯕꯅꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯕꯕꯨ ꯗꯗꯥꯅꯁꯨ ꯍꯦꯛꯇ ꯆꯥꯅꯤꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ? ꯅꯪ ꯑꯩꯗꯤ ꯑꯃꯠꯇꯅꯤ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯒ ꯄꯥꯛꯅꯝ ꯑꯃ ꯅꯝꯃꯒꯦ, ꯑꯗꯨꯗꯤ ꯊꯥꯡꯖꯤꯡ ꯑꯃ ꯃꯣꯔꯣꯛ ꯃꯦꯠꯂꯒꯦ꯫ ꯕꯦꯁ ꯀꯣꯝꯕꯣ ꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ, ꯑꯩ ꯃꯔꯣꯏ ꯃꯟꯊꯔꯛꯀꯦ꯫ ꯆꯤꯟ ꯈꯛꯇ ꯉꯥꯡꯕ ꯅꯠꯇꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯐ꯭ꯔꯤꯖꯇꯣ ꯍꯥꯡꯗꯨꯅ ꯑꯌꯥꯎꯕ ꯃꯔꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯤꯅ ꯑꯩꯈꯣꯏ ꯀꯪꯂꯥꯌꯦꯟ ꯂꯩꯈꯤꯕ꯭ꯔꯣ ꯗꯗꯥ? ꯂꯩ꯫ ꯑꯗꯨ ꯏꯁꯤꯡꯗ ꯈꯔ ꯇꯤꯡꯒꯦ, ꯂꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯅꯪꯕꯨ ꯅꯁꯥꯗꯣ ꯏꯪꯊꯝ ꯆꯟꯕꯗꯤ ꯈꯔ ꯐꯔꯕꯣ? ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯔꯤꯁꯤꯕꯣ? ꯐꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯩꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯄꯥꯛꯅꯝꯒ ꯆꯥꯅꯤꯡꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯤ꯫ ꯅꯣꯡꯁꯤꯇ ꯉꯥꯟꯕ ꯉꯥꯏꯕꯗ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯒꯦ ꯂꯩꯇꯦ꯫ ꯑꯍꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯗꯗꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯗ ꯉꯥꯏꯔꯤꯕꯗꯨꯗ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯆꯥꯅꯤꯡꯂꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯁꯨ ꯗꯗꯥꯅ ꯀꯩꯒꯨꯝꯕ ꯇꯨꯝꯊꯈ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯍꯧꯗꯣꯔꯛꯇꯧꯕ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯉꯥꯡꯗ ꯃꯇꯤꯟ ꯇꯥꯏꯌꯦꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩꯌꯦꯕ꯫ ꯑꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯆꯥꯅꯤꯡ ꯈꯥꯡꯕꯗꯨꯁꯨ ꯍꯌꯦꯡ ꯏꯆꯥꯗꯣ ꯃꯇꯤꯟ ꯇꯥꯒꯗ꯭ꯔꯣ? ꯍꯦꯟꯗ꯭ꯔꯤꯛꯁ ꯂꯟꯆꯦꯟꯕꯤꯒꯤ ꯃꯤꯄꯥꯏꯖꯕꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯂꯨꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯈꯪꯗꯗꯅ ꯇꯧꯕꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯃꯇꯨꯡ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯆꯥꯗꯧꯔꯁꯤꯗꯤ, ꯅꯪꯗꯤ ꯑꯗꯨꯅ ꯀꯩꯝꯇ ꯇꯧꯔꯣꯏ꯫ ꯂꯟꯆꯦꯟꯕꯤꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯦꯅꯥ ꯇꯥꯖꯩ꯫ ꯃꯥꯔꯁꯅ ꯊꯥꯒꯠꯂꯛꯄ ꯁ꯭ꯇꯦꯇꯁꯇꯨꯅ ꯃꯔꯨꯞ ꯑꯅꯤꯒꯤꯗꯤ ꯀꯥꯔꯟ ꯉꯥꯡꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯊꯣꯛꯄꯤꯕꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯉꯁꯤ ꯈꯛꯇꯗꯩ ꯌꯨꯝꯂꯩ ꯃꯂꯩ ꯈꯪꯕ ꯏꯇꯥꯎ, ꯂꯝꯂꯩꯃ ꯀꯌꯥꯗꯗꯤ ꯂꯝꯗꯟꯕꯤꯔꯨꯔꯦ ꯅꯍꯥꯟꯈꯩ ꯅꯔꯣꯟ ꯁꯦꯡꯉꯨ꯫ ꯄꯥꯏꯈꯣꯝꯕꯅ
ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯨꯍꯣꯡꯗ꯭ꯔꯤꯈꯩ ꯑꯁꯤꯒꯨꯝꯕ ꯄꯣꯁ ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯄ ꯊꯤꯡꯖꯤꯜꯂꯦ ꯉꯁꯤꯗꯩ꯫ ꯃꯥꯔꯁꯟ ꯃꯆꯤꯟꯒ ꯃꯅꯥꯇꯣꯟꯒ ꯃꯈꯨꯠꯅ ꯃꯦꯟꯕꯩ ꯏꯃꯣꯖꯤ ꯑꯃ ꯊꯥꯔꯒ ꯑꯁ ꯀꯥꯊꯤ ꯃꯅꯝꯁꯤ ꯀꯥꯏꯗꯩꯅꯣ ꯐꯖꯅ ꯆꯥꯛꯑ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯅꯝꯊꯤꯕꯅ ꯁꯤꯔꯤ꯫ ꯂꯣꯌꯥꯅ ꯇꯧꯁꯤꯟꯅꯔꯒ ꯋꯥ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯅ ꯑꯔꯦꯞꯄꯅꯤꯀꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯏꯅꯥꯛꯇ ꯏꯇꯨ ꯂꯩꯅꯗ꯭ꯔꯤ ꯐꯥꯎ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯛ ꯊꯥꯕ ꯑꯇꯩ ꯃꯇꯩ ꯃꯅꯥꯎꯒꯤ ꯔꯣꯃꯥꯟꯁ ꯇꯧꯕꯒꯤ ꯁ꯭ꯇꯦꯇꯁ ꯄꯣꯁ ꯊꯥꯒꯠꯄ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯦ꯫ ꯅꯋꯥ ꯂꯧꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛꯁꯨ ꯊꯝꯃꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯨꯞ ꯆꯦꯠꯇꯩ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯧꯗ ꯆꯤꯟꯅꯔꯨꯔꯕꯁꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯏꯊꯣꯛꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ, ꯁꯣꯏꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ꯫ ꯉꯁꯥꯏ ꯃꯥꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨ ꯃꯊꯝ ꯀꯦꯞꯁꯟꯗꯅ ꯑꯅꯤꯗꯨ ꯆꯥꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ꯫ ꯌꯥꯍꯧꯔꯛꯄꯗ ꯅꯪꯕꯨ ꯍꯥꯟꯅ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯖꯕ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯍꯟꯕ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯁꯝꯂꯥꯡ ꯃꯔꯨ ꯑꯃ ꯆꯣꯏꯍꯟꯗ ꯃꯧꯅꯤ ꯑꯩꯒꯤꯅꯤ ꯇꯥꯛꯇꯨꯅ ꯆꯦꯠꯅ ꯄꯨꯜꯂꯤꯕ ꯁꯝꯕꯨꯜ ꯀꯣꯛꯇꯨꯅ ꯐꯤꯗꯨ ꯀꯨꯞꯇꯨꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯃꯩꯕꯤ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯁꯦꯝꯕꯤꯕ ꯃꯉꯣꯟꯗ ꯊꯧꯅꯤꯕ ꯌꯥꯍꯧꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯤꯁ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯎꯍꯟꯕꯤꯕ ꯀꯔꯝꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤ ꯃꯒꯨꯟ ꯍꯥꯞꯇꯨꯅ ꯅꯪꯕꯨ ꯁꯩꯊꯥꯖꯒꯅꯤ꯫ ꯅꯤꯡꯖꯕ ꯀꯌꯥ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯗ ꯑꯣꯏꯕ ꯐꯪꯖꯔꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯆꯞ ꯆꯥꯕꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯗꯨꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ꯫ ꯌꯥꯝꯕꯨꯡꯗꯁꯨ ꯅꯪꯒꯤ ꯐꯤꯖꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯦ꯫ ꯃꯤꯗꯥ ꯈꯝꯗꯥꯕ ꯀꯌꯥꯗꯒꯤꯁꯨ ꯂꯥꯞꯅ ꯅꯪꯕꯨ ꯊꯝꯒꯦ꯫ ꯅꯪꯅ ꯊꯃꯣꯏꯁꯤꯒꯤ ꯅꯨꯡꯁꯤ ꯎꯔꯨꯝ ꯄꯤꯕꯒꯨꯝ ꯌꯥꯝꯕꯨꯡꯅꯁꯨ ꯅꯐꯝꯗ ꯄꯤꯒꯦꯀꯣ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯕꯦꯝꯃ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥꯊꯣꯏꯕꯤ꯫ ꯂꯞ ꯏꯃꯣꯖꯤ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯀꯦꯞꯁꯟꯗꯨꯅꯤ ꯃꯇꯧꯗꯨꯅꯤ ꯃꯥꯗꯤ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯣꯌꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯉꯤ, ꯃꯥꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯔꯤꯄ꯭ꯂꯥꯏꯗ ꯌꯥꯝ ꯀꯔꯦꯝꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯥ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇꯔꯣꯡꯍꯣ ꯅꯇꯨ ꯂꯩ ꯃꯈꯥꯡ ꯀꯣꯛ ꯇꯧꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯃꯥꯔꯁꯟꯅ ꯅꯇꯨ ꯂꯩꯅ ꯑꯩ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯒꯦ ꯇꯧꯔꯛꯏꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯁꯤ ꯍꯥꯠꯄꯤꯔꯣ ꯁꯤ ꯁꯝꯒꯁꯦ ꯍꯥꯠꯇꯕ ꯌꯥꯝ ꯀꯨꯏꯔꯤ ꯁꯝꯆꯦꯠ ꯂꯩꯇꯗꯅ ꯂꯥꯛꯑꯒꯦ꯫ ꯐꯪꯗꯕꯁꯦ ꯋꯥꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯃꯩꯆꯥꯛꯇꯣ ꯑꯩꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯃꯤꯁꯦ ꯍꯥꯏꯐꯦꯠꯇꯤ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ꯫ ꯎꯁꯨ ꯌꯣꯟꯗꯕ ꯑꯩꯉꯣꯟꯗꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯪꯂꯛꯑꯗꯤ ꯅꯪꯒꯤꯗꯣ ꯒ꯭ꯔꯥꯃꯔ ꯑꯃ ꯏꯔꯥꯟ ꯂꯥꯟꯗ꯭ꯔꯣ? ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯉꯝꯗꯕꯁꯦ ꯑꯗꯨꯃꯥꯏ ꯆꯥꯛꯅꯩ ꯍꯥꯏꯕꯅꯤ꯫ ꯂꯣꯌꯥꯗꯨꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯔꯁꯟꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯗꯨꯅ ꯁꯤꯟꯊꯥꯒꯤ ꯋꯥꯆꯦꯞꯇ ꯊꯥꯖꯤꯜꯂꯤ꯫ ꯁꯤꯟꯊꯥꯁꯨ ꯐꯣꯟ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯁꯤꯟ ꯐꯠ ꯇꯧꯏ꯫ ꯃꯉꯣꯟꯗꯗꯤ ꯍꯥꯏꯠ ꯇꯧꯕꯅꯔ ꯃꯕꯨꯡꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯎꯗꯦ꯫ ꯂꯣꯌꯥꯅ ꯊꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀ ꯂꯧꯗꯨꯅ ꯊꯥꯔꯛꯄꯗꯨꯗ ꯁꯤ ꯀꯩꯗꯧꯔꯒꯦ? ꯃꯤ ꯅꯨꯡꯁꯤꯅꯩꯁꯦ ꯐꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯅꯩꯁꯦ ꯐꯠꯇ꯭ꯔꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯅꯪꯅ ꯀꯩꯗꯧꯉꯩꯅꯣꯕ ꯂꯥꯏꯗꯨꯒ ꯊꯥꯔꯗꯣꯏꯁꯦ? ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯅꯃꯨꯡꯅ ꯃꯔꯣꯜ ꯑꯃ ꯁꯦꯡꯅ ꯂꯦꯟꯅꯒꯦ ꯇꯧꯒꯦ ꯃꯇꯥꯗꯧ ꯇꯧꯕ ꯑꯃ ꯌꯥꯎꯔꯦ꯫ ꯅꯪꯕꯨ ꯑꯩ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕꯣꯕ? ꯀꯨꯏꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ? ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯂꯗꯧꯁꯤꯗ ꯅꯪꯅ ꯁ꯭ꯇꯦꯇꯁ ꯌꯥꯝ ꯊꯝꯅꯤꯡꯂꯒꯅ ꯑꯩꯁꯨ ꯍꯌꯦꯡ ꯑꯁꯨꯃꯥꯏ ꯁꯦꯠꯂꯒ ꯂꯥꯏꯗꯨꯛ ꯊꯥꯔꯒꯦ ꯑꯗꯨꯒ ꯏꯅꯝꯁꯤꯗ ꯐꯣꯇꯣ ꯀꯥꯞꯍꯜꯂꯒ ꯅꯪꯉꯣꯟꯗ ꯊꯥꯔꯒꯦ ꯑꯗꯨꯒ ꯊꯝꯃꯨ ꯌꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯗꯤ꯫ ꯑꯁ ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯏꯅꯣ ꯍꯥꯏꯔꯒ ꯅꯣꯏꯗ ꯑꯩ ꯃꯤꯅ ꯀꯥꯞꯍꯟꯕ ꯄꯥꯝꯕ ꯅꯠꯇꯦ ꯑꯩꯅ ꯀꯥꯞꯆꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯕ꯫ ꯅꯣꯏꯗꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯌꯥꯝ ꯀꯥꯞꯅꯤꯡꯉꯒ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯩ ꯂꯥꯏꯗꯨꯛ ꯊꯥꯔꯝꯃꯒꯦ ꯑꯗꯨꯒ ꯅꯁꯥꯅ ꯀꯥꯞꯄꯣ꯫ ꯅꯕꯨꯡꯅ ꯍꯥꯠꯇꯣꯛꯍꯜꯂꯒꯦꯕ ꯑꯩꯁꯦ? ꯑꯗꯨꯁꯨ ꯀꯤꯔꯒꯅ ꯍꯦꯛꯇꯣꯛꯑꯣ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯟꯊꯥꯗꯣ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯍꯦꯔꯥ ꯁꯤꯔ ꯁꯤ ꯆꯪꯉ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯆꯠꯂꯨꯔ ꯂꯣꯏꯔꯦ ꯉꯟꯇꯥꯅ ꯀꯥꯟꯅꯄꯣꯟꯇꯦ꯫